Image Paodam miyeng tabiribasingbu khurumjari ngasigi maroiba pauda Marirak Suba International Yoga Day Thoram Prime Minister Narendra Modi na luchingduna Dehradun da pangthokre amadi mafam kayada su paksana pangthoknakre Loinana numit humni chathagadaba Manipur Pradesh Congress Sena Dal Leadership Program asi hawdokre Pangmucha khaina pizari Marirak Suba International Yoga Day Palan Thoram masing yamlaba Delhi ki miyamna tholaptuna Raspata tongan ba park singda amadi public square singda yoga asan sing sanaki Prime Minister Narendra Modi na luchingduna miyoi lising yang khairongga punduna Dehradun da International Yoga Day pangthokre Palan Thoram aduda Union Minister Hasbadan Lieutenant Governor Anil Baijan amasung Senior BJP luchingba Minakshi Lekhi susaruk yaki Guest ki lista maming yauriba Delhi CM Arvind Kejriwal di lakhide hairi thoram aduda miyoi lising yang khaina PM Modi ga loinana yoga asan sing sanaki ngasigi numit asibu English ani taramari da United Nations Organization UNO na adopt tawkibani palan thoram adu PM Modi na miyamda wangang liba adu lab telecast tawki ahanba International Yoga Day su New Delhi gi Raspata June 12 English ani taramanga da pangthokibani International Day of Yoga gi saruk ama oina Yoga for Harmony and Peace haiba theme da 4th International Day of Yoga gi thoram Rajbhavan gi Darbar Hall da ngasi pangthokre thoram du da Manipur gi Governor Dr. Nasma Hebdulana haikibada aikhoi gi nungti gi punsida yoga sajen tawba aikhoi khudingna ngasi wasak minaraga dabani aikhoi gi pukning hakchang da yamna kanaba pibana aikhoina yoga sajen da pukning lupka dabani Kuiraba matamdagi lairaklaba yoga sajen asi leiba asidagi hawdokhibagidama aikhoi khudingna chakthokchagadabani haiki Thoramdu da Governor Dr. Nasma Hebdulana Social Welfare and Corporation Minister Srimati Nemchak Kipzen Governor Secretariat ki staff sing school gi angang sing amadi art of living gi volunteer sing galoinana makhal kaya gi asan sing sanaki ngasigi thoramdu da Instructor oina saruk yakiba Art of Living Manipur gi Instructor Sri Ravi Shankar bu Governor na thagat pafungdoki Imphal gi Khumal Lampak da Directorate of Ayush amasung Directorate of Youth Affairs na sinduna malem gi mari suba yoga de pangthoki yoga namit ka mari laina na pangthoki ba thoram gi athoiba atithi gi warol da Mukhyamantri na phungdoki bada aikhoi gi samaj da mangna ba thabak tawrak pasing lem na tharoi samaj asi yanglen saruk Yauba society oiram le pham nai basing na tongning bata tongduna laire fataba thabak tawba icha oisanu party gi oisanu imung manung oisanu fataba tawba sing ain gi oiba thabak lakhotani awan purakpa ai isa dagi hausi aikhoi awan ba puraksi lamdam sida nisana piriba chaitheng school college ki akoibada nisagi polam sing yo libasing asina achauba chaitheng piri haiki Thoramadu da Health Mantri L. Jayanta Kumar, Chief Secretary Dr. Suresh Babu, Ayush ki Director, Gunesho Sarma, Youth Affairs ki Official Singh, Tungan ba Sarkar ki Vibhag Singh ki Official Singh, Yoga ki Lairiba, Sangstan ki Agi Miyoi Singh Saruk Yaki. Education, Labor and Employment Minister T.H. Pradesyam nangasi Interstate Bus Terminus ISBT Chingmairong da pangthokpa 4th International Day of Yoga thoram da saruk yakre thoram adu Nehru Yuva Kendra Sangathan Manipur amasung Pera Vidya Yoga Sangstha Manipur Unit ani na punna senbani volunteer ing lising ani chatruk rom na saruk yakhiba thoram du da Pishanahal Sarmana luchingduna yoga demonstration tawki Ka Manipur Yoga and Nature Cure Association Kakching na susenduna International Day of Yoga gi thoram Yoga for Peace haiba theme gi makhada pangthokre Ananda Singha Yoga and Nature Cure Research Hospital Kakching gi prayer hall da pangthokiba thoram aduda Kakching Municipal Council gi Ward number 4 gi Councillor P Sanahal Kakching District Police ki SP Victoria Yengkhom MPS amadi Ka Manipur Yoga and Nature Cure Association gi Secretary Dr. M Rajkumar na President member sing oina saruk yaki
Bharatiya Janata Party Kakching Mandal na susenduna International Day of Yoga gi thoram ngasi nungthel Kakching Garden pangthoki thoramduda Kakching Municipal Council gi councillor sing District Yoga Training and Research Association Daitra Kakching gi President ke SS Mangi BJP Kakching Mandal gi President N Narjitna Taista Famki Thoramgi manung channa yoga demonstration utki for International Day of Yoga 2018 asi District Yoga Training and Research Association Kakching na sinduna Mantak Village ki community hall da pangthokre CCYRN Ministry of Ayush Government of India ki sponsorship makal pangthokiba thoram aduda Mantak Village ki Chief Mangal Kulachan komna athoiba mithung Daitra Kakching gi President ke SS Mangi na thoram mapu District Hospital Thawal gi MO Ayush Dr. M. Ekendrani Devina Resource Person Aduga Mantak Village ki Assistant Chief K. Chairau Jaukom Amadi Retired AO LIC Mangte Lubu Komna Akhanaba Mithung Sing Oiki Tharumgi Saru Ama Oina Yoga Practice Session Amadi Yoga Ransu Pangthopaga Luinana Community Yoga for Promoting a Healthy Life and Peaceful Society Haiba Hiramda Seminar Su Pangthoki Nakalama Romda Mayang Lamjau Yoga Center na sinduna Fort International Yoga Day gi thoram Lamjau Mayai Lekai Community Hall da pangthokre thoram du da Hyanglam Assembly Constituency gi MLA Manit Ko amadi Manitron gi Chairman Dr. Radhesyam Yumnam Mayang Lamjau Yoga Center gi Secretary M Gyanandro amadi Social Worker E Ratan Kumar na mathang sinna athuba mithung thoram mapu amadi akhanaba mithung oiki thoram du da yoga demonstration su utki Office of District Youth Coordinator Nehru Yuva Kendra NYK Chandel na Chandel District Police Nipan 8 Battalion Manipur Rifles Laikun Chandel ga Kusam Naraga International Yoga Day gi Thoram 8 Battalion Manipur Headquarter da ngasi palan tawkre thoram duda 8 MR gi COS Somorjit MPS Additional SP Chandel Abdul Samad Amadi Komla Thabi PHC gi MO Ayush Dr. Rajkumar na saruk yaki Maduda Dr. Rajkumar na yoga ki maru oibasing amadi practice ki matangda highlight tawki loinana District Hospital Chandel ge Ayush Pharmacist E Prem Kumar na yoga session da instruction piki Technopal District Police Headquarter na sinduna International Yoga Day 2018 Technopal District Headquarter da su pangthokre ngasi yoga thoram aduda district asagi SP Dr. S Ibomcha atai police officer sing amadi police personnel kaya yauna pangthoki amaromda More Police na susenduna More Police Station da su additional SP Technopal Robinson More Police ki SDPO Sandeep Gopal Das DSP CDO More TH Thomas Atai police officer amadi police personnel kaya yauna International Yoga Day gi thoram pangthoki District Police Thawal na susinduna District Police Headquarter Thawal da pangthokre SP Thawal S Gautam yauna District asigi tongan mafam da tariba police officers sing amadi makokthongba police officers kayana saruk yaduna thoram asi OC Thawal H Rishikesh na luchingduna TBL Police Station da su pangthokre amadi Thawal da leiba 26 AR na su Chawyaima Higher Secondary Ground da thoram asi pangthoki International Day of Yoga gi thoram BJP Thawal District na su district asigi mandal 6 da pangthoki 30 Lilong mandal gi oina mandal gi President MD Nasir Khan gi yumda hanagi candidate MD Anwar Hussain saruk yaduna party gi karmi singna pangthoki Thawal mandal gi oina su BJP State Executive su oiriba hanagi Mirep L Basanta gi yumda pangthoki Wangjing Tentha mandal gi oina District Party President L Deben na luchingduna Khongjong Kheba chingda pangthoki Khangabok mandal gi oina hanagi BJP Manipur Pradesh ki Vice President TH Jadumani na luchingduna Khangabok Sorojini Oil Pump da pangthoki Wangkhem amadi Hairok mandal gi oina su party gi karmi kaya saruk yaduna magi mandal office da pangthoknaki Art and Culture Minister L Jayanta Kumar haikre afaba music ama sembada thamoi wakhal amadi makhol gi coordination changi wafamasi ngasi Sri Bal Mukunda Deva Music College Palace Compound Imphal pangthokpa World Music Day 2018 gi athoiba mitunglen gi waroda Minister L Jayanta Kumar na phongdokibani mahakna hai akhoi gi hakjang phana thambada afaba musician puthokpa matautai isai amagi script asi yamna maru oi masi isai dugi body ni haiki
Tharomasi All Manipur Music Association Ama Amadi Sri Bal Mukunda Deva Music College Anina Kusamnaraga Sinbani. Tharomgi Manung Chana Minister na Art and Culture Department ki Senthangdagi Lupa Lak Ama Amada Kusanaki. Tharomduda Amagi President Guru Nongthongbam Nongthona Tharomapu Aduga Art and Culture Director A. Sibada Sarma MCS na Akadami Thunglen Oina Saruyaki. Congress Party Mapangal Kankathanaba Seba Dalda Lariba Mipung Kudema Mapung Pana Train Tawduna Makoi Makogi Daita Masakang na Tabak Tawa Matau Dai Haina CLP gi leader su Oiriba Hana gi Chief Minister Okram Ibobina Phungdokre Ngasi BT Road ta Laiba Manipur Pradesh Congress Bhavanda Namit Humni Chathagadaba Manipur Pradesh Congress Seba Dal Leadership Development Program Hongdopagi Thoramda Chief Guest ki Warol Piraduna Wafamasi Phungdokibani Magna Makha Taraduna Bharata British na Sasan Tauringai Matamda Ningkha Tamba Bharat ama Purakna Bahotna Bada Congress Seba Dalna Achawu Thudang Lauki Tongan ba political party sing na tawba program sing adu mataw tamba nate progress Congress Party asi yamna leaderaba political party amani Party asi gi tongan ba organization kaya lairi maram asina Seba Dal asi amukhana mapangal kangkathana ba Rahul Gandhi na pirakpa instruction gi matung inna Manipurda Northeast state sing gi oiba Seba Dal training asi pangthoklibani Bharat ki atopa state sing da su thauromasi pangthokli akangnaba leader ama oiduna mapung phaba rajniti tawba ngamnaba training asi pangthoklibani Seba Dal gi thodang karino haiba na hongnana amuk ningsingduna Congress Party mapangal kangkathanaba hotnasi Bharat asi tongan ba dharma kangrup yamna laiba lamdam amani ningkha tamlaba matungda Bharat ki integrity da singnarakpa ngamdana ba constitution sembada Congress Seba Dal na achobo thodang lauki lairik laisu hairaba resource person singa Seba Dal gi member singa khananena ba yamna darkar oi haiki Ngasi gi thoramadu da tongan ba Northeast ki state mari dagi lakba miyo singna saruk yaki Assam dagi nupi 12 nupa ahum Arunachal Pradesh dagi nupi ahum nupa ahum Nagaland gi nupi ani nupa ani amadi Manipur dagi nupi 13 amadi nupa 8 na saruk yaki Numit khudingi ayog ta phongba English ki pauche Manipur Chronicle gi taruk suba mapok kumonga mari lainana ngasi Imphal East District ki Kaibi Sanapata Laiba Yaibilan Children Home da Cheng Hawaii amadi exercise book pen sing khudol tamkre Tharonga mari lainana Manipur Chronicle gi staff amukhomba ngambamna haikibada hokiba chahi English ani tarani thoigi June tang kunma thoidagi English ki pauchi ama oina numit kudingi phongduna miyam gi seba torokba chahi taruk mapung phare haiki Manipur Chronicle asi Jiribamda head office oiraga positive journalism amagi pandamda English ta numit khudingi phongduna Jiribam amadi Barak Valley gi miyamda Manipur gi pausing anganba ayukta pawa phanghanabagi pandamda ngasi pawa phonglakli haina mahakna makata na phongdoki ngasi Manipur Chronicle gi mapok kumonga mari lainana Manipur Chronicle da piriba Manipur Chronicle gi piriba Yaibilen Children Home asi chalairakpa chahi kunipan Lom Surakle Home asi ngasi fawba Manipur lenga ki mateng amata fangdana yamna wana ngasi fawba angang singbu mahai masing tamhanduna lakli haina home asigi member sing da phongdoraki Manipur Chronicle gi staff sing amasung Yaibilen Children Home gi member sing su ngasigi mateng pangbagi thorom aduda saruk yaki Tungan ba furup sing na khundariba lamdam asida isa gi culture amadi tradition ngakna chatuna afaba society ama semnaba hotna minarasi haina works minister TH Biswajit na phongdokre ngasi Major Khul Young Association gi chahi humpu suba Diamond Jubilee tharonga mari lainana chief guest ki warol piratuna wafam ase minister na phongdokibani mahakna makhata na haikibada mamangda lairamba ahalaman sing na taromba thabak thorom aduna maram oiraga ngasi haibasi lairibani tungidama khotnabada haukaba thabak thorom singa yamna mari lainai afaba society ama semnaba hotnabada Haukibagi wari yaudaba yaroi chawkhatpa ama puraknaba honabada education gi tangai fadaba lei Manipur asi tongan ba furup singa punna khundaminarabasu masa gi culture amadi tradition bu ngakna chatuna afaba society ama semba ngamgani politics khaktana afaba society ama purakpa ngamloi masa na mathau masa khanglaba matamda da afaba society orakadabani Puru masel gi marakta nungsinada ba hana sunabana kana ba purakpa ngamloi India gi mikok thibada chada humpumanga da naha oiribasingna oiri naha oiribasingna lepa leitana hotnaraba matamda da malemda singthana ba ngamgani wakal khanba matamda aranba wakal khakta khaloidabani achumba wakal su khangedabani haiki Aikoigi culture, aikoigi custom, aikoigi ngakse bahai basti, akoi isana ngakse kadabane ma. Adan kana su ngakpi bila oi.
ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯀꯩꯅꯣꯝ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ICAR gi makhada Indian Council of Agriculture Research na agriculture tamnabagi damak Manipur gi oina exam center piriba adu semdokdaba tarabadi parikya thingbagi khongjang changsilagani haina Desangwi Secretary Education and Academic Affairs Samurai Latpam Devadatta na phongdokre ngasi Manipur Press Club ta exam thagadawriba mahiroi singi guardian sing amadi Desam ga loinana pangthokiba pawgi mifamda mahakna makha taraduna Indian Council Agriculture Research tamnabagi damakta apama center khanduna form thajin kraba matung tha asagi tara mari dagi emikat yenthokpa yaragani haina khanghalakhi tha asagi tara manga amadi tara taruk dagi emikat ayamba chingthokna ki exam gi matamna tha asagi kulumdoi dagi hawgani emikat chingthokpa matamda form menkatpada khankiba center sing adugi onabada arapa state singda Manipur gi mahiroi chanipan hena center pirakhi Center pibada Northeast ki state sing da pirak taba maramna chathok chasin gi ticket kakpa amadi lairaba mahiroi sing da awaba kaya mayokna re tungda Manipur gi mahiroi sing examination kaya thaba ngamdabagi fibam da laklagani maram asina Manipur gi chief minister amadi mari lainaba official sing na athuba matamda mijeng changbiduna examination asigi reschedule dawbibaga loinana anakpa mafam da Manipur gi oina center pibinaba honabiu haigi Zonal Education Officer Chandel amsung mahaki staff sing na sinduna JDO Chandel gi makhada laiba school singi school management committee gi chairperson sing convener sing amasung member sing gi numit humni gi oiba district level community mobilization program amang asidagi Chandel district headquarter Jafau Bazar da laiba indoor stadium da pangthokre thasigi kulumdoi fawba chathagadaba program ase hodokpagi thoromda deputy commissioner Chandel Krishna Kumar IAS na athoiba mithung JDO Chandel and Nabukumana Tharomapu JDO Chandel gi AI HB Starson Anal DPM M Baktia Sayetna Akhanaba mithung sing oiki ngasi ahoba numita JDO Chandel gi nodal officer Hais Kamba Moringna roles and functions of school management committee SMC haiba hiramda wangangki Tharongi manung channa nongfade kangbuna role and functions of SMC haiba gamari lainana one act play su miyamda utki Sarkarna ayaba pirabadi ichawgi tengbangi damak malemda lairiba donor singdagi lupa karor kayagi tengbang lobang ngamgani haina Dikakas Education Center DCEC gi chairman and managing director Dr. IS Konthojamna phongdokre ngasi press club ta pamusinga unabada mahakna phongdokibada Manipur da chahi khudingi ichawna maram oiduna miyoi kayagi punsida awaba chaitheng nanghaliba ase khara makai kokhanba ngamnabagi damak Mapalamda laiba achoba donor singdagi chahi marigi manungda lupa karor lisingani campaign tawduna tengbang loba ngamgani Hiramasigi matangda Manipur gi chief minister da su tha sigi taramapanda aiba cherol ama pisunduna khangankre campaign asi chahi ani khaidokduna tangkak ani thokna chathagani Tangkak amada lupa karor lisinga makhongat pangamgani state government ke ayaba yaudravadi makhogi campaign ke pandam yawba ngamloi maram asina sarkarna mityeng changbiduna campaign asi chathabagi ayaba pibiu ayaba yaudrabasu campaign chathaba haunabagi thorang sem saba loiri haiba wafam sumahakna phungdoki United Tribal Development Project UTDP Chandon Pokpi Chandan District Nasinduna Faugi Fogthok Hena Puthok Pangamnabagi matangda Lomi Singi Nomagi Oiba Awareness Program amangasi Chandan District ki manung channa laiba Purum Tampak ta pangthokre Agriculture Department Manipur gi National Food Security Mission 2017-18 gi makhada pangthokiba Awareness Program aduda Autonomous District Council Chandan gi member TH Hobson Chothe retired MCS na athoiba mithung Purum Tampak Village ki Chief TH Bichung Chothena Tharomapu United Tribal Development Project Chandon Pokpi ki Chief Functionary Y Romeo Chothena Moderator Liningkhul Village ki Chief M Selchau Chothena Akhanaba Mithung Sing Oina Dais Tapamki Purum Tampak Thongnaujam Yangdong Litan Elangkhang Popi Liningkhul dagi Lomi Chamarom na saruk yakiba awareness program aduda Soil Testing Laboratory Purumpat ki AAO El Sanatombana Lebak Lehau Fagat Hanabagi Matangda Agriculture Department ki Entomologist S. Rajana Fauda Taba Lainatina the King Tok Nabagi Matangda Resource Person Sing Oina Wangang ki Haidi Imphal Cycle Lambi Matam Kuina Semblak Trabamatung Tikadar Singda Wago the Peak Rabasu Chai and Ifa Lambi Sem Danalaki PDCC na Nomagi Oiba Banza Tarabamatungda
यानबा अमा पुरक्तुना लंबी सेंबा हौरमलगा अमुक लेपख्रबा मतुंग था असिगी 18 पाउगी मिफम अमा पांगथोक्तुना पाउचे सिंगदा हाबलकपदगी नोंग मरक्ता ब्लैक टॉपिंग चथकी हाइना पीस एंड डेवलपमेंट कोऑर्डिनेटिंग कमिटी PDCC की जनरल सेक्रेटरी थौदाम हेमजितना फोंदोक्रे पाउमिसिंगा उनबदा महाकना मखा तारदुना था असिगी 18 महाकना पाउगी मिफम कौबा लोइरबा मतुंग महाकी युमदा MLA की एक्टिव वर्कर एल थोइबा लाक्तुना मोबाइल नंबर अमा पिरमलगा फोन तौरक्तबा यादे हाइदुना महाकु किहलमकी मखा ताना हौजिक नोंग मरक्ता चथरिबा ब्लैक टॉपिंग की थबक अदु थिंगलुबदा कॉन्ट्रैक्टरना नकोइगी नथौ नते डिपार्टमेंटना यारगा थबक सुबनी हाइरकी हिरम असिगी मतांगदा लेंगा असिना मियेंग चंगबियु हाइकी थौबाल केंद्र की मनुंग चन्ना लैरिबा लैसांग थेम खोंग मनुंगी इचाउना अवाबा मायोकनरबा युमथोंग कयादा नोंमगी तंगाई फदबा पोलम कया तेंगबांग्रे केंद्र से की BJP की मिरेपसु ओइकिबा BJP स्टेट के एग्जीक्यूटिव मेंबर एल बसंत अमदी मंडल की प्रेसिडेंट के H अरुण कुमारना मफम अदुगी इचाउना सोखलबा मफम सिंह यंगसिनबगा लोइना खेमन मोइजिंग लैसांगथेम बाजार अमदी खोंग मनुंगी अपुनबा युमथोंग चानीरोमदा चेंग केजी 5 गा लोइना थाव अमदी थुम येंथोकी मंडल की माइकैदगी मखाताना अवाबा तारबसिंगदा अंगम्बा मतेंग पांखिगनी हाइना एल बसंतना फोंदोकी जम्मू अमसुंग काश्मीरदा BJP ना ओटनाइबगी फिवम अमा संदोलकले अमदी पुवारीना मखोइगी मिहौ चावबगीदमा कदौनुंगदा ngakpiroi हाइना शिवसेनाना BJP बु कन्ना चैख्रे नॉर्दर्न स्टेट सिंगदा टेररिज्म अमसुंग वायलेंस बु लाक्सिनबा ngamdraga BJP ना पीपल्स डेमोक्रेटिक पार्टी PDP दा मरा सिजिली लेबा अमा ngakpa हाइबसी अंगांगी सानबा अमनते हाइना प्राइम मिनिस्टर नरेंद्र मोदी बुसु सिदकी BJP ना मसिगा चटमिनरिबा खोंबु PDP बु सौगतपा तोकपदगी CM मेबुवा मुफ्ती फम थादोखनकी अमदी स्टेट अदुदा गवर्नर्स रोड चलाइहनकी काश्मीरदा टेररिज्म की थबक सिंग लोइसिनगनी हाइना PM मोदी अमदी BJP दा मियामना वोट पीखिबनी हाइकी यूनियन होम मिनिस्टर राजनाथ सिंह की नुमित हुमनी की ओइबा मंगोलिया खोंगचत ngasiदगी हौख्रे मिनिस्टर की खोंगचत की मरु ओइबा पांदमदी लेबा अनि की मरक्ता लैनरिबा मरी हेना फगथनबा अमदी चेचेत हनबनी हाइरी हायेंग उलावतारदा पांगथोकदबा ग्राउंड ब्रेकिंग सेरेमनी ऑफ एन ऑयल रिफाइनरी दा महाक सरुक यागनी हाइरी सानबगी पाव रशिया दा चथरिबा FIFA वर्ल्ड कप की ngasi nungtil pung 5 makhai tabada group C gi Denmark ga Australia ga sanakhibada goal amamam chanaduna draw oikre numidang pung 9 makhai da group C gi France ga Peru ga aduga numidang pung 13 makhai da na group D gi Argentina ga Croatia ga sanagani aroibada maroiba paw mohna pijari Marirak Suba International Yoga Day Thoram Prime Minister Narendra Modi na luchingduna Dehradun da pangthokre amadi mafam kayada su paksana pangthoknakre Loinana numit humni chathagadaba Manipur Pradesh Congress Sena Dal Leadership Program ngasi hawdokre ngasi gidamak tadi Paodam matang sida loijare miyeng tabiribsingbu amukana khurumjari